Chief Minister Waikem San Amadi MLA Nipan Galoin na Khongsangi 143 Suba CRPF Kemda Thungkre I Glem Manipuri Contest 2026 ta Imalon da Paukhumpi ki Panupi Masa Amabu just na disqualified Ohinbagi video ama viral satkhrawa matung da Thauram adubu sinkiba organizer gi Desam Amadi Milan ga punna phamina duna wakhal taminakre loina na matung tarakpa Thauram singda handaki adugumna amuk hanna Thokal Laroi Haibagi Sapsabu Wafam Susili Lang Libasingi Maikaidigi Tamkre Hari Ngasi Yuk Tangkul Sinakaiten da Kuki na Nauna Amuk Nong Maikabla Kre Hari Nagaland dagi yung sak purak pada Kaitil Manbi Sapar Maina Jagada Masakhang da Basing na Paraga mobile phones Sel Loy na Munbi Kre Hari Mari Lenibo Authority na Musing Adu Padrabadi Pam da Butautok Tolak Bayay Rengma Student Union Isagilam isan ngak sagani Thawai Authority Thawai Village the Central Force amasung Indian Army amata operation gi sangbayaro haina Thawai Village Authority na declare tawkre garigumba nampu ta sanglabadi apapata government natragana agency aduna pugadabani hairi Thawrang asi Central Force laina illegal Kuki sing the action amata lawkhattabagini hairi Min angana president oirakpada any the chaitheng fanglakadra mi painari Myanmar gi military junta gi chief Minanga Haingna Laiba Asegi President Oirakibada Manipur yauna Northeast State Singda Chaitheng Fanglakadra Haibigi mi pai bapoknare Northeast Life ki report asegi matungina democracy saugatpa khulai pai balalhoba sing Amadi military junta gi marakta 2021 dagi chauna mukna duna lakhibani chahi asimakta da Minanga Haingna Aung San Suu Kyi gi lengak phuktok tuna langthorakhibadana tuna Myanmar gi lengak sasan mahakna ngasi fawba pai duna lakhibani Myanmar da democracy gi lengak Halak Hannabagi Mingda Handak Mikal Pangto Kibani Adabulaiba Asid Lariba Mioy Sing Amadi Mahaki Mayautalaiba Mioy Sing Kakta Natana Mahak Pu Saugat Pasingna Handak Pangto Kiba Mikal Asi Maming Tagi Oina Pangto Kiba Mikal ni Haina Fongdong Narakre President Gi Mikal Asida Minganga Haing Yauna Mioy Ahum Mikal Tengnaki Adabu Mikal Mamang Dagi Mahangna Dumak Mai Paklagani Haibasi Pumna Magna Kangnaki Maramdi Myanmar da Hojik Lariba Parliament Yariba MP Sing Asi Military Junta na Saugatpa Political Party na Yambani Mikal Asida Bot Chamangaga Fuga Mari ki manungda bot chamriga kunga mapal lom fangduna chawna mai pakibani military junta ki chief oirambadagi Minanga Haingna leiba asagi president amuk urekhiba haibasi Myanmar gi oina hanagi oiriba phibam aseda kariguma makal amatagi ahongba lakpa ngamgadaba mande hairi maramdi hojiksu leiba asida leiriba democracy bu sogatpa khulai paiba Lalauba sing na mahaku yaba leitri Minanga Haing hariba luchingba si China gi ithil chawna leiba misak amani maram aduna Myanmar gi yumthang na riba leiba India gi oinadi aduma kok chikpa fakiroi maru oina Northeast State sing da Myanmar da thokliba civil war asina maram oiraga fangliba jaithing sing aduma makhata na fangkigani China na Myanmar gi military junta gi lenga asida chawna mateng pangduna lakhibani Minanga Haing na president oiraba suleiba asida karigumba makal amatagi ahongba lakadabagi Mami ude hena dumha kening bapambagi matung ina thabak kaya chatharakpa yai haina so expert sing na fongdorakli Housing maki oina chapchana haiba ngamdraba so Minanga Haing na president gi Mikal Mai Pak tuna president oiraba matung dalaiba asida thokliba conflict sing asi loisina bagi matangda wafam amada fongdorakpa leitri hauzik so adumak nakalani gi marakta nongmai kamna bagi thokdok lepa leitri masina maram oiraga India gi security da adumak achauba singna ba amadi leiri hairi Sagolmang PS na konba sa Tanghil range ta leiramba bunker ahum thuwai kre Police Control Room na ngarang thorak pachirol amada Imphal East District ki Sagolmang Police Station ki jurisdiction manung chaliba sa Tanghil range ta leiramba bunker ahum security force singna thudek laba matung da mai thadok tuna manghan kre hari Panbay abadi bunker sing asidagi Kuki militant sing na ngaihak leitena nakna na leiba mitay khul sing na nongmay amasung bomb Kabla ihaibi wakat khunja sing na torok palay krabani amaram dangarang security force na Bishnupur Police Station na koliba lawtak pat katay na ba upopi khudong mamang laikay dagi bomb yaw na khusukulay sing recover tawre hari Cherola sige matungin na fakalaba khusukulay sing di magazine ga ko na ba .32 gi pistol ama .32 gi kapi yari ba maru ahum Single barrel nongmay ama high explosive hand grenade ama bore 12 ki cartridge mga amasung kapthokraba empty case ama ni hari Thonggi mathangda electric power plant sing amanga tathoan gani President Trump West Asia gilan asi waroishin puraksi haibada Iran na yadrawadi Iran gi thong sing amanga tathokhalaba matungda makhoi gi electric power plant sing su amanga tathoan gani haina US President Donald Trump na kihan khangan bagi wafam thamkre President Trump na maha ki truth social da thadurakpa warol amada US lamina Iran gi ayamba saruk sing manghan tahan kre makhoi gini haibada karimata leihodre karigumba lemhoriba luchingba sing na langi waroishin puraksi haibada yadrawadi mamang thakta thokiba pamdaba thodok sing adu makhoi masa masa na phangjagadabani haiki
US Landmina Iran gi maroi bathong ama oiba B1 bridge manga ta thowan khraba pungja kharagi matungda President Trump na section warol thamladuna hai hojik tholiba lan asi loisinna ba US na haudorakli ba amasung anawba lainga ama thamnabagi matangda phongdokliba asida Iran na yadrabadi thong khakta natana laiba adugi electric power plant singsu amanga ta thoangani haiki US na Iran gi maroi bathong ama oiriba B1 landaduna miyoi kaya hatkhaba matungda Iran gi foreign minister Abbas Araghchi na US President Donald Trump ki kian warol singi pau khumpiraduna sabaloi ribathong sing yauna miyamgi lan singda landabana Iran da mangjaba leiti amasung Iran gi miyoi singna US ta changjarakadaba sunatte haiki Nakal amarom da US na Iran gi thong mang tahan khibagi laman khumba oina West Asia gi Saudi Arabia Kuwait amasung Bahrain da Iran na drone gi landa chathakre Kuwait ki tongan ba mafam sing da Israel na misal amasung drone gi landa sing chatharaki haina Kuwait na phongdorakre US land migi luching we Randy George mafam thadokre US Defense Secretary Pat Hedson na US Army Chief of Staff General Randy George pu mafam thadongnaba amasung khudakta thabaktagi pothanaba wafam phongdokraba matungda army gi makok thongba officer asi lanmi gi luchingba oibadagi tokre leibado gi nifuga mathoi suba chief of the staff oina mathau purakhiba Randy George gi mahuta army gi vice chief of staff general Christopher Laniveda ma ki mahut silagani US ki Department of War na General George na decade kaya marum leiba ki damak torama thabak singbu pungning thogat khibaga loinana mahangna thabaktagi potha khibada Department of War na su WSP ki Chief of the Army Staff ki position asi chahi marigini hanagi President Joe Biden na Randy George pu Chief of the Army Staff oina nominate toraba matungda kumja 2023 gi Senate na ayaba pi khibani maha kumja 2027 fawba leiba dugi lanmi gi luchingba oigadabani US lanmi gi makok oidringaida Biden administration gi matamda kumja 2021 dagi 2022 fawba matamdugi Defense Secretary Lloyd Austin gi senior military assistant oina thaupuram ki South Korea amasung France na Strait of Hormuz hangdok khanaba punna hona minagani haibiga chepe firef thamkre South Korea gi khongchata lariba France ki President Emmanuel Macron na maha kafam manaba South Korea gi President Lee Jae-myung ga hauji Middle East ta thokliba thodok wathok singi matangda kupna khana nainakre leibani gi luchingba anina Strait of Hormuz ta tangdu leitaba ama purakpada angamba thakta honagani amasung Strait of Hormuz pawduna chatpada asoi angam thondana basu leiba anina angamba thakta honagani haina yanaki Seoul gi Presidential Office ta leibani gi luchingba anina yana cherol kaya khuyek pinaki bagal loinana Middle East ki lana malem gi semilon amasung energy da chawna kudong chahan driba asigi matangda kupna yengsin bagal loinana malem gi semilon da tangdu leita daba amalak liba si kohan na bagi damak leiba anin amatoina thabak paikhat minagani haiki South Korea gi President Lee Jae-myung na Strait of Hormuz fawduna chatpada makhoi gi jahaz sing asoi angam thohandana bagi lokhatpa yaba thabak sing leiba anin amatoina paikhat minabagi wafam su thamki luchingma anina unakhiba aduda semilon fagatnaba amasung technology kaya chawkhatnabagi tongan ba yana cherol singsu khuyek pinakhibaga loinana lalon itik artificial intelligence kumang chawkhatnabagi sel thadaba nuclear energy amasung space ki thabak thoram sing hena pauthok chawthohanabagi matangda su kupna khanakhi malengi oina singnarakpasing palladuna laiba anina industry gi lamda hena mateng pinaduna singthaningai oiba mapang amagi damak yana cherol su khuyek pinaki President Macron gi Seoul khongchet asina laiba anigi marakta leinoriba diplomacy gi chamagani suba kumonbu hena Masek mangan na heli haina su President Lee na phongdoki President Macron na suma ki khongchet asina laiba anigi marida hena chesil halagani hairi Iran na US ke F-15E fighter jet kapthakre pilot hingna phaba ngamba miyoi da manapi gani lauthokre US ke F-15E fighter jet ama Tehran na kapthakre haina phongdorakpaga loinana America gi pilot hingna phaba natraga hatpa ngamba miyoi da manapi gani haina South Western Iranian province ki governor na lauthokre Mamangda su Iran gi TV channel na US ki pilot hingna faduna authority da khusin narakpa ngamba miyoi singda manapi duna ikai khumnagani haina lauthokhi baga loinana miyamna su aircraft kapthabada saruk yanaba khangan khibani Iranian TV channel gi anchor na phongdorakpa warol amada karigumba yengnabagi pilot amabu hingna faduna Iran gi military force natraga law enforcement agency da khusin na bangamlabadi miyoi adu singthaningai oiba manapi duna ikai khumnagani haiki Iranian state channel singna phongdorakhibada US fighter jet adu IRGC gi aerospace force na laiba adugi khanong chup thangba sarukta kapthaba ngamkhibani hairi US official singna palut adu hinglamgani haibigi thajaba lai haina phongdokraba matungda Iran media na hingna phaba ngamba miyoi singda manapi gani haina lauthorakhibani US official singna Iran gi territory da tasin khraba palut adu bukanba ngamnabagi damak thiba amasung kanbagi operation sing chathanaba thawrang tawkre Hairi pilot adu kannabagi damak helicopter plane amasung drone yauna America gi aircraft sing fighter jet kapthariba mafam adugi mathakta paibagi saktam sing Iran gi state media na thaduraki
Iran's Islamic Revolutionary Guard Corps IRGC na makhoi gi khumang chausilaba air defense system na anirak suba oina F-15 fighter jet kapthaba ngamkiba du lanmi gi achauba mai pakpani haiki. India da saba lan gi khulai malem gi leibak sing na pamnarakli America amadi Israel yauna India da saba lan gi khulai malem gi leibak sing na yamna kanna pamnarakli haina report amana phongdurakli haukiba chahida India da saba lan gi khulai sing punna $1 billion mari rom atopa leibak sing na leiki data asi malem gi oina yenglubada lan gi khulai yon ba leibak sing ga yengnarubada achauba achievement ama oire haibi yai panba yabadi Ukraine gi hek matung da India na lan gi khulai khwaide gi yamna leiba leibak oiduna lakibani adubu haukiba chahi khara asida India na masana sajaba lan gi khulai atopa leibak sing da yonba ngamlakpa haibasi afaba khongthang amani lakadori ba chahi khara asida India lan gi khulai puthokpada mangjil thaba leibak ama oiba ngamlagani hairi US ki mating mai leraba fighter jet F-35 amaga amuk Iran na kapthakre US ki mating mai leraba matamastiki khwaidagi advanced oiba fighter jet singi manungda amani hariba fighter jet F-35 amaga amuk Iran na kapthakre haina Iran na claim tawrakre numit kunthraga mangani suraba lana sida nakalani gi marakta chauna amangata thokibaga loinana lana sida punna mioi lising ahum ga chatruka nifugani thoilom sikre lana sida Iran gi oina punna mioi lising ani ga humputara ga taruk sikre lising kun taruka chamnga lomna chauna asopa nangkre Israel gi oina su punna mioi kunga mari sikre aduga mioi lising taruka chamnga ga marfutara ga mari romna chauna asopa nangkre loinana lana sida America gi oina su lanmi tara ga humdoi sikre aduga chani romna asopa nangkre Iran gi media na phongdorakpagi matungina handa kapthakiba fighter jet F-35 asiga tharaga Iran na kapthakiba fighter jet F-35 asi ani sukre fighter jet F-35 ki pilot adu hingna Iran gi lan missing na fakre haina su claim tawrakli Iran gi media ki report ki matungina IRGC gi lan missing na air defense system sizinaduna kapthakraba America gi fighter jet asi F-35 Lightning II ni report asigi matungina Iran handak amu America gi fighter jet F-35 kapthakre haina claim tawrakli ba wafam asina achumba oiragadi lan asigi manungda Iran na kapthakiba America gi fighter jet asi punna manga suragani hairi America gi President Donald Trump na akiba fangna landaduna Iran bu nungi juki matamda tharagani hairakiba wafam aduda mai hauna sauraba Iran gi luchingba singna karigumba America na Iran da khongmi lanmi thajilaktuna landaraklabadi Iran na US ki lanmi sing hingna amata tharoi Iran hariba leibak asi yengnaba singi lanmi singi mongfam oikiba leibak ni haibasi kaidongnungda kauri dawbani hainasu America da chauna aki khang pirakre wafam asi na maram oiraga US ki Middle East ta leiba embassy ki office sing high alert ta thamkre hari naga furuf ki miyam buto khai ta hana basi loidabani mamang thagi kungani pan gi numidang da kamjong district ki kasong khulem PS na konba hongbai khulda NACN IM na lalholup asigi eastern flank ki kedar mari nongmaina kaptuna hatkraba matungda ukrul amasung kamjong da naga furuf ki marakta amaga nungsi nahan danaba amasung tongan tahanna bathawong sing chatharakli basi yaning di haina Naga Scholars Association Delhi gi maike digi phongdurakre cherol asigi matungina hojik Naga political journey gi luraba tangkak asida sigumba furup asigi manungda thorakli ba balancing asi laibak thibani thawong asigi na Naga miyam gi marakta amata oiminaba amasung marek mahau thokna hingbada akaiba pirakani hairi Pakistan asingba sanaba honarakib thawong ubadagi UAE na $1 billion ani piraknaba hairakre Iran gi landa Pakistan asingba sanaba honarakib thawong ubadagi UAE na makoidagi pukiba senpam $1 billion ani piraktaba yarwe haina phongdorakre report asigi matungina Iran ga sognariba lana sida Pakistan ulakkiba thawong adu pendabadagi UAE na Pakistan da makoina pukiba $1 billion ani ki senfam adu tha asigi manungda singlakadabani hairakibani panba yabadi America Israel amadi Iran ga sognariba lan asida Iran na UAE da su angakpa phangna misal kapsen duna landarakibani maduda loinana UAE na lan asida America gi michang changlakkhrabasu Pakistan na yamna asingba saduna ngasi fawbugi manungda America gi natraga UAE gi michang dalai haibanu chingba wafam amata phongdorakidabani thawong asi da khoisaunaraba UAE gi luchingba singna sel loramdai khaktada ningsinglakpa aduga awaba taraba matamdana lapthokna lei haiduna wararakibani UAE dagi laukiba senfam $1 billion ani rom adu April 18 fawbi manungda singnaba hairakibani US Israel amadi Iran ga sognariba lan asida Pakistan asingba saraduna matik mapa chadana lan khamna honarakiba thawong asida su UAE na kham thengna saukibani haina su expert singna makha tana phongdorakli US na kapsilakpa misal China gi khulai na ngakthokpa ngamdre US na kapsilakpa misal China gi khulai na ngakthokpa ngamdre haina maike kaya dagi penda bawa fam kaya phongdorakre hauji US Israel amadi Iran ga sognariba lan asida US amadi Israel
na kapsilakiba misalsing China gi Iran na sizinariba air defense na chingba khulaising na ngakthokpa amata ngamkhidabani maram asina China gi lan gi khulaising asi Iran gi lan da chawna maithiba nangkre panba yabadi India amadi Pakistan na sokna kiba lan da so Pakistan na China gi sizinariba khulaising na India na chathakiba attack sing ngakthokpa ngamdabadi ki chawna amangata kaya thokibani malem gi mitmangda Pakistan amadi Iran gi lan da China gi khulai mathau tawrakhidaba asina China ikai firuk khumkhre hairi Iran gilan marakta America manungda sulenga ke chobalan fam kaya Donald Trump na thengnari Iran gilan marakta America manungda sulenga ke chobalan fam kaya Donald Trump na thengnari haina report amana phongdoragli report asigi matungine Iran lan ge choba kokchikpagi awaba mayok neringai cherak asida Donald Trump ki lengak manungda leiba asigi Attorney General Pam Bondi lauthokrab matungda Trump lenga ki manungda yauriba achaw sang kaya su mathang lauthorok piyana leiri The Atlantic haiba America gi website amagi matungina FBI gi Chief Kas Patel bu lauthorappa yana leiri magi mahuta National Intelligence Chief Tulsi Governor Kas Patel gi mahut silakpa yai loinen leiba sig Defense Minister Pete Hegseth na Army Chief General Randy George puso athubada retire tawnaba yathang pikre Iran gi lan marakta makok thongba sindok sinjin amadi lauthok loksin torakpa sin takpadi Trump gi lengakta chobalan ama thokle takpani hairi Pakistan ki Defense Minister Khwaja Asif na India da changsin duna landagani haina ki khangpirakre Pakistan ki Defense Minister Khwaja Asif na India da changsin duna landagani haina ki khangpirakre report asigi matung inna Khwaja Asif na India da landagani haina ki khangpirakibasi handa kesina han banate loine na leiba asigi luchingba kayana so itattatana nuclear khulaina India da landagani haina so aki khangpirakiba leikrabani Television da pikiba interview amada Pakistan ki Defense Minister Khwaja Asif na karigumba handak Pakistan na India da landarabadi amukta Landarakhre mawongda landagani lan asi sumnagi kilometer chani dagi chani yangkai fawbi manungda sokna balan oiroi India da Pakistan ki lan mising na kiba fangna landagani haina phongdorakibani Panba yabadi hawjik Iran amadi US ka soknariba lan asi dagi lapthokna leibe yanaba Pakistan ki luchingba singna India ga mukna duna leiri haina America amadi Saudi Arabia da utpa yanaba honarakpa oirambe yai hairi